ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯤꯂꯝ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯑꯔꯨꯟ ꯑꯃꯗꯤ ꯕꯤꯁꯦꯁ ꯍꯨꯏꯔꯦꯝꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯌꯣꯛꯇ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯛ ꯁꯟꯅ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯒꯗꯧꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ IGP ꯊꯦꯝꯊꯤꯡ ꯉꯥꯡꯁꯥꯡꯕꯅ ꯁꯅꯥꯀꯣꯅꯨꯡꯒꯤ ꯒꯦꯠ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯙꯝꯀꯥ ꯇꯧꯔꯝꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯄꯨ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯁꯦꯟꯇꯔ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯔꯥꯙꯥꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯒꯕꯔꯅꯔꯗ ꯇꯛꯀꯠꯂꯝꯂꯒ ꯁꯨꯁꯤꯟ ꯔꯣꯛ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯔꯤꯐ꯭ꯌꯨꯖꯤ ꯆꯥꯗ 59.15ꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯟꯔꯣꯜꯃꯦꯟꯠ ꯇꯧꯕ ꯂꯣꯏꯕ ꯉꯝꯂꯦ꯫ ꯅꯦꯄꯥꯜꯗ ꯖꯦꯟ ꯖꯦꯠ ꯌꯨꯠꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯡꯅꯔꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ IDPꯁꯤꯡ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯛ ꯁꯟꯅ ꯆꯠꯊꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ H5N5 ꯕꯔꯗ ꯐ꯭ꯂꯨ ꯃꯤꯑꯣꯏꯕꯗ ꯅꯥꯕ ꯊꯦꯡꯅꯔꯦ꯫ ꯒꯕꯔꯅꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯕꯤꯜ ꯑꯃꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯐꯤꯂꯝ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯑꯔꯨꯟ ꯑꯃꯗꯤ ꯕꯤꯁꯦꯁ ꯍꯨꯏꯔꯦꯝꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯁꯤꯟ ꯑꯁꯤꯅ ꯎꯠꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯇꯔ ꯑꯔꯨꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯃꯄꯥꯟꯒꯤ ꯀꯝꯄꯦꯅꯤ ꯑꯃꯅ ꯂꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤꯗ ꯅꯨꯄꯤꯁꯥꯕꯤ ꯕꯤꯁꯦꯁꯀ ꯑꯔꯨꯟꯒꯅ ꯎꯠꯂꯤꯕ ꯁꯤꯟ ꯃꯇꯦꯛ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝꯗ ꯑꯁꯤꯒꯨꯝꯂꯕ ꯃꯔꯤꯡ ꯃꯔꯥꯡꯕ ꯁꯤꯟ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯎꯍꯜꯂꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯕꯤꯁꯦꯁ ꯑꯃꯗꯤ ꯑꯔꯨꯟꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯁꯅꯥꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅ ꯄꯥꯡꯊꯣꯛꯇꯅꯕ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯐꯝ ꯀꯌꯥꯗꯒꯤ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯒꯤ ꯒꯦꯠ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯍꯥꯟꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯄꯨꯂꯤꯁꯅ ꯇꯪꯈꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯈꯧꯔꯤ ꯄꯥꯏꯔꯨꯕꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯍꯦꯟꯒꯠꯅꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯃꯩꯇꯩꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯕ ꯉꯝꯗꯕ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯃꯥꯂꯦꯝ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯀꯣꯃꯤꯅ IDPꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ IPR ꯀꯟꯚꯦꯅꯔ ꯂꯥꯏꯈꯨꯔꯝ ꯖꯌꯟꯇ ꯑꯃꯗꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ
ꯐꯨꯔꯥꯏꯂꯥꯛꯄꯝ ꯗꯦꯕꯗꯠꯇ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯃꯥꯔꯆ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕꯒ ꯂꯣꯏꯅꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯁꯔꯨꯛ ꯌꯥꯗꯕ ꯑꯃꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯍꯟꯅ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯊꯦꯝꯊꯤꯡ ꯉꯁꯥꯡꯕꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯒꯦꯠ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯙꯝꯀꯥ ꯇꯧꯔꯝꯕꯒꯤ ꯊꯧꯑꯣꯡ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ IPS ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯒꯚꯔꯅꯔꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ CSOꯁꯤꯡ ꯑꯃꯗꯤ IDPꯁꯤꯡ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯒꯦꯠ ꯅꯝꯈꯥꯏꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ IPS ꯑꯣꯐꯤꯁꯔ ꯑꯁꯤꯅ ꯒꯦꯠ ꯅꯝꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ FIR ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅꯁꯨ ꯄꯥꯎꯊꯣꯛꯂꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ IPS ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯅꯕ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ PA PS ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ Y+ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯕ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯂꯩꯐꯝꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯁꯣꯏꯕ ꯀꯨꯞꯁꯤꯟꯅꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ IPS ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯁꯨ MP ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯄꯤꯈꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Rights the Passage of Sanamahi Laining-ꯒꯤ ꯄꯣꯛꯄ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯀꯣꯔꯧ ꯅꯣꯡꯒꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯆꯠꯊꯔꯛꯄ ꯋꯥꯔꯛꯁꯣꯞ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯊꯄꯥꯂꯣꯟ 2013 ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯊꯧꯔꯝꯂꯣꯟ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ MUCꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥꯀꯥꯟꯇꯅ LSTVCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ LIS ꯋꯥꯈꯜ ꯂꯝꯖꯤꯡꯕ LSTVꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ ꯅꯃꯣꯏꯖꯝ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕꯤꯔꯦꯜ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡꯆꯟꯅ LSTVꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯁꯦꯛꯁꯟ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯊꯄꯥꯂꯣꯟ 2013 ꯑꯃꯁꯨꯡ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯊꯧꯔꯝꯂꯣꯟ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯣꯟꯒꯤ ꯋꯥꯔꯦꯜ ꯄꯤꯔꯗꯨꯅ MUCꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥꯀꯥꯟꯇꯅ ꯍꯥꯏ MUC ꯑꯃꯁꯨꯡ LSTV ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯔꯛꯁꯣꯞ ꯁꯤꯜꯂꯛꯄ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯃꯔꯤꯔꯛ ꯁꯨꯈ꯭ꯔꯦ MUCꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯕ ꯑꯁꯤꯅꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯒꯠꯅꯕ MUCꯅ ꯁꯦꯟꯇꯔ ꯐꯣꯔ ꯁꯅꯥꯃꯍꯤ ꯁ꯭ꯇꯗꯤꯁ ꯂꯤꯡꯈꯠꯅꯕꯒꯤ ꯊꯧꯔꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯠꯇꯕ ꯑꯃꯗꯤ MUCꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯄ ꯂꯣꯏꯗꯕꯅ ꯄꯟꯊꯗꯨꯅ ꯂꯩꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯄꯨ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯃꯁꯤꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯂꯣꯏꯅꯅ LSTVꯅ ꯁꯤꯟꯕ ꯊꯧꯔꯝꯁꯤꯡꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯃꯥꯒꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯁꯤꯁꯨ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ
ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒꯤ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯋꯥꯔꯛꯁꯣꯞꯀ ꯄꯨꯟꯁꯤꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯅꯝꯊꯣꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯅꯥꯃꯍꯤꯒꯤ ꯃꯔꯝꯗ ꯍꯩꯅꯤꯡꯕ ꯌꯥꯎꯅꯤꯡꯕ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯊꯪ ꯆꯍꯤꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯑꯃꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯤ ꯑꯩꯆ ꯁꯇ꯭ꯌꯕ꯭ꯔꯇ ꯌꯥꯎꯅ ꯎꯅꯕꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯦꯡ ꯅꯤꯔꯛꯄꯗ ꯈꯨꯔꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯗꯤ ꯒꯕꯔꯅꯔꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯇꯞ ꯇꯥꯅ ꯇꯥꯈꯠꯂꯝꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯒꯕꯔꯅꯔꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯧꯔꯒ ꯀꯣꯀꯣꯃꯤ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯅꯅꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯄꯥꯝꯗꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯕꯨ ꯇꯥꯏꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔꯅ ꯒꯕꯔꯅꯔꯗ ꯐꯣꯡꯗꯣꯛꯈꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯨꯁꯤꯟꯗ꯭ꯔꯣ ꯁꯥꯎꯅ ꯋꯥ ꯉꯥꯡꯕꯗꯨꯗ ꯒꯕꯔꯅꯔꯅ ꯇꯞꯊꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯆꯠꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯔꯤꯐ꯭ꯌꯨꯖꯤ 39,000 ꯍꯦꯟꯕꯒꯤ ꯃꯅꯨꯡꯗ 97.15% ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯏꯟꯔꯣꯜꯃꯦꯟ ꯇꯧꯕ ꯂꯣꯏꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜꯁ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯡ 10.34% ꯕꯥꯏꯑꯣꯃꯦꯇ꯭ꯔꯤक ꯑꯃꯗꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯂꯧꯕ ꯂꯣꯏꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯈꯤꯕꯅꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯊꯕꯛ ꯑꯁꯤ ꯐꯣꯔꯦꯅꯔ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯄꯣꯔꯇꯦꯜ ꯗꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤक ꯏꯟꯔꯣꯜꯃꯦꯟ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 39,113 ꯔꯣꯝ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯅ ꯅꯦꯄꯥꯜꯗ ꯖꯦꯟ ꯖꯦꯠ ꯌꯨꯠꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯡꯅꯔꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯖꯦꯟ ꯖꯦꯠꯀꯤ ꯏꯍꯧꯅ ꯃꯐꯝ ꯇꯥꯈ꯭ꯔꯕ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ KP ꯁꯃꯥꯝ ꯑꯣꯂꯤꯒꯤ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯅꯦꯄꯥꯜ ꯌꯨꯅꯤꯐꯥꯏꯗ ꯃꯦꯛꯁꯤ ꯂꯦꯅꯤꯁ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯅꯦꯄꯥꯜꯒꯤ ꯅꯍꯥꯁꯤꯡꯒ ꯅꯧꯅ ꯈꯨꯠ ꯊꯣꯡꯅꯈ꯭ꯔꯦ ꯅꯧꯅ ꯈꯨꯠ ꯊꯣꯡꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯇꯥꯏꯅꯔꯤꯕ ꯅꯦꯄꯥꯜꯒꯤ ꯕꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯥꯔꯐ꯭ꯌꯨ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯁꯤꯃꯥꯔꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯤꯇꯔ ꯈꯔꯇꯃꯛ ꯆꯠꯂꯒ ꯂꯩꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ CPN-UMLꯒꯤ ꯃꯊꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯃꯗꯨꯗ ꯅꯍꯥꯁꯤꯡ ꯑꯗꯨꯒ CPN-UMLꯒꯤ ꯀꯦꯗꯔꯁꯤꯡꯒ ꯆꯥꯎꯅ ꯈꯨꯠ ꯊꯣꯡꯅꯈꯤ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯅꯦꯄꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯄꯨꯟꯕ ꯌꯥꯗꯅꯕ ꯀꯥꯔꯐ꯭ꯌꯨ ꯑꯗꯨ ꯊꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞ ꯌꯥꯎꯅ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄ꯭ꯂꯦ ꯀꯥꯔꯗꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯈꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯁꯥꯟꯇꯤꯅ ꯍꯥꯏ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯀꯌꯥ ꯑꯁꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯋꯥꯅ ꯍꯤꯡꯂꯤꯉꯩ ꯆꯔꯛꯇ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯑꯥꯔꯊ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯋꯥꯁꯤꯡꯇꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯕꯥꯔꯗ ꯐ꯭ꯂꯨꯒꯤ ꯇ꯭ꯔꯦꯟ ꯑꯃꯅ ꯏꯟꯐꯦꯛ ꯇꯧꯕ ꯊꯦꯡꯅꯈꯤꯕꯗꯒꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ H5N5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯋꯥꯁꯤꯡꯇꯟ ꯁ꯭ꯇꯦꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯦꯜꯊꯅ ꯊꯥꯗꯣꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ H5N5 ꯍꯥꯏꯔꯤꯕ ꯕꯥꯔꯗ ꯐ꯭ꯂꯨꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯍꯥꯟꯅꯒꯤ ꯁꯥ ꯈꯛꯇꯗ ꯊꯦꯡꯅꯕꯅꯤ ꯃꯤꯑꯣꯏꯕꯗ ꯚꯥꯏꯔꯁ ꯑꯁꯤꯅ ꯏꯟꯐꯦꯛ ꯇꯧꯕ
handaki asina ahanba oina thengnabani miyoi asina loiba ujek ani handakta sikibadagi health authority singna thijinbada bird flu gi H5N5 laichat sandorakle haiba mayek sengna khangba ngamki avian influence virus haina su khangnaba mahik asina ujek amadi yumda yopa nganu yen sing nahanbagi thodok toina thokli adubu miyoibada infect tawbadi handaki asina ahanbani Legislature na pass tawraba bill sing governor amadi president na SNP bagi matam akaknaba thaba yade haina Supreme Court na phongdokre Chief Justice BR Gabai Justice Surya Khan Justice Bikram Natha Justice PS Nasiramha amadi Justice Atul S Chandorkar gi Constitution Bench na haiki madudi akaknaba matamgi manungda bill gi SNP gi dabani haibo wafam asi governor amadi president gi matik mayaida khut thingjanbani haina lofam thoi India gi Constitution article chani gi makhada governor na bill singi SNP gi dabani haibo wafam leirabasu hiram asi gi matangda akaknaba matam thaba chumde haina bench aduna phongdoraki Constitution gi chani amasung chani ga amagi makhada governor amasung president loriba thodangda chummi natraga lali haina courta singnaba yade bill aduna ek olaba matungda law oina chanaraba matamda law adugi provision singda yauriba wafam singi matangda nauna review tawbadi akaiba leite Supreme Court ki Constitution gi bench na makhata na hai bill asi bill ama SNP bagi matangda president na court ki advice lobagi mathau tade maram chadana ka henba mongda matam thengthaba thoklabadi court na mieng changba changi adum oinamak bill khudimak governor natraga president na SNP bagi matangda court na khut thingjanba tawroidabani tongan ba state singi governor na super chief minister gi mongda tawningbata tawbasu yade state amada executive ani suba leiba yade haina Constitution gi bench na hairi India gi president Draupadi Murmu na Constitution gi article 143 1 gi makhada pikhiba reference amaga mari lenana Supreme Court ki YL asi pikhibane Constitution gi article 143A gi matung ina legal amasung niyamga mari lenaba yamna maru oiba hiram singi matangda warep lauramdaida Supreme Court ki mat loba akaiba leite hokiba April 13 da Justice JD Pardiwala amasung Justice Mahadevan gi bench amana Tamil Nadu gi matangda pikhiba oil amaga mari lenana Supreme Court ki anuba wafam asi phongdorakpani April 13 da Justice JD Gardiwala amasung Justice R Mahadevan gi bench na haiki madudi assembly na pass tawraba bill ama governor na akaknaba matamgi manungda SNP gi dabani bill ama SNP bagi matangda matam sangna changhalabadi democracy gi thabak thoramda apanba thongadaba leibana akaknaba matamgi manungda governor na bill SNP gi dabani hairi Makha tarakbada editorial column gi pausing amuk lokachari ahanbada Manipur police na loriba thodang miyam gi ikai khumnaba ngaknaba personnel singna honajau Manipur na India da tindringai kumja lisingama chanipan hubu mathoi aduwaida Manipur police lingkhatkhi India da tilaba matung republic ama oiraklaba matamda Indian police eki makhada lebak asigi atai state kumna Manipur police asi Assam police manual part 1 dagi 5 asi Manipur police ki rule oina chanaraga lakhi samna hairabada India gi state ama oijaraga su masagi police ki rule ama phawba semdana mingondagi wairaga chalairi Manipur police haibasi Delhi police natraga Maharashtra Control of Organized Crime Act 1938 MCOCA gi makhada thabak tawriba personnel singdagi tadana maming chatli Armed Forces Special Power Act 1959 gi makhada Central Force ka Manipur Police ka kusamnaduna state asida law gi wangmada khulai paibagi ihau hauribasing laksinba ngamnabagi damak India government nasu yamna thagatnaki matam amadadi Manipur Police ki personnel mayam ama President's Police Medal for Gallantry yauna awangba thaki award kayamarum piduna ikai kumnaba utlami adubu makhoina singthaba yaba thabak mayam ama tawkhragasu kaina thangdadi sasinaba khut thongnaba thodok kayagi maral siraktuna Supreme Court yongnarakhi
Supreme Court ki yathang matung inna miyoi 1919 hatkibagi investigation chathaba horakpadagi Manipur Police ki ikai kumnaba pumnamak tamna mangki Police ki mangkiba ikai kumnaba sing hingat hanaba yamna kanna honaringai chairakda kumja 2023 gi May 3 da Manipur da Kanglup ki irang thoklaki Kanglup ki irang adu Manipur Police na laksinba ngamkhide Police State Outpost amasung battalion kayadagi masing yamlaba nongaising munbiki mapangal Khangson sonthakibana maram oiduna Kanglup ani gi marakta hana sunabagi thodok police ki maikaidagi mamangda amukta phawba thokidriba mongda thodok thoklaba phawba thiba ngamkhide thingba ngamkhide police station amasung uniform setpa personnel singi mamangda nongmai paiba misam mayam ama thoraktuna state asigi constitution ngakpa ngamdraba law and order laikha takraba mafam ama oirakhi asumna khwaidagi singthaningai oiba Manipur Police bu thodok mayam asina maram oiraga mingchat laikha tana leiri kana amatana Manipur Police ki personnel singbu usitpiba yaurakdre haujiksu police ki mingchat puraknaba amasung miyamda thaja hanaba thabak kayamrum lokhotpagi tangai fadaba leiri makhoigi service asi miyamgi yaifanabagi damaktani haina khallaga thabak tawbagi tangai fadaba lei state asigi law and order ngakpagi thabakta Manipur Police na singthaba yaba thabak kayamrum tawri haibasi miyamna khangi makhoigi kathokpa amasung hai singbana miyamgi ing tapa ing chikpa pothajaba phangjari adubu Manipur da thokliba irang asida Manipur Police na misam miyamgi ngak senba ngamlibara haibasi wahang oiri amadi hangba yai marak asida police na tampaki lamda lona yadaba nongmai phagatpagi thawong nongma kangdana chathari tielaba matam khara asida nongmai 10,000 gi mathakta phagatkhre tawbadati Manipur gi naha oiriba miyoi kaya amana larik laisu paduna leigadaba matam afangba thabak su nomduna imung manunggi mateng pangduna leigadabadu Manipur lengaki asoiba thausil kharana nongmai paihalakhibani mapunsigi nongmai haibadu paijararoi haiduna mohsagi punsigi ichelda tinjaraba naha mayam amasu nongmai paiba singi marakta yauksilakhi yawhallakhi karigumba Manipur Police na singnariba mayam adu chapchana thengnabiramba taragadi naha mayam karigi damakta makhuta nongmai pairamgani lona yadaba lalhoba singda paktaknana karigi yaurangani masigi hairuragadi Manipur lengaki asoiba thoksilna lanjadraba naha mayam ama namduna nongmai pahenkhibani haiba yai haujikti nongmai gi culture thadoknakre asigumba matam asida police personnel singna mi faraga makoina nahanwai paikhiba nongmai singdu puthorakadabani haina pressure mayam ama tawba thengnare ichamchamna logi matung ina nongmai pairamba phage haibasu nataba ransom tanbadawna mi faraga thadokmal lobagi pautaba haunarakle asigumba thawngsing asida ma maira paibi singsu mafam marang khangdana yauksilakhi nakoina naharol singbu nongmai pahenmani haina police ta onchin bagi mahuta fariba me adu thadoknanawa lairakhraba imung adudagi lupa lising nimfu yangkai namduna thihalle samna hairabada police na mi pharaga thadokbagi mamal adu maira paibi ima kharana nungda cheliba ichel khangdana mateng pangsille makhoida sunatana police personnel kharasu mi pharaga thadokmal tanbagi paw lakli asigumba wakaching asi haujiki matamda pawche singda phongbada phajaba pot amata nate police na magi mathok tobada logi matung ina tawgadaba yengbiba yabana yengbigadabani ngakbiba yabana ngakbigadabani madunatana khulai paibagi mingda pharaba miyoibu makhoigi khulai sel oina uraklagadi police ki mingchat amuka hena laikha takragani matang asida panjaningba wafam amana Manipur Police personnel kharana mi pharaga thadokmal tanba amadi sel khara lohhoraga hek thadokkhibagi chatharakliba thongsing asi mathak thongba police officer singna yengsinba chungani mangkhraba police ki mingchat amuk hangananaba kanna honaringai cherak asida personnel kharana mathong hukdaba thabak tawraklibasi thinghodrabadi Manipur Police ki mangkhraba mingchat amuk ana halaklaroi haijaningi Makha tarakpada editorial column dagi machangoiba paw amuk lokhachari apunba pangal sagatminabagi matam oire Manipurda khunda mainariba yellow puru Kanglup kun manga muk asigi apunba wakalon ama sagatpagi matam oire haibasi ngasi lamdam asigi maru oina yek salai taret leibasing asigi asengwa masak takpada ningsingba thoktraba matamdagi leminaraklaba singmi tami pumnamak Manipurgi apunbagi saktamda singnaribasing asi punna thengnaminabagi matam oire haina khali maramdi yek salai taret leiba
ꯌꯦꯂꯣꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯄꯗ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯂꯥꯏꯅ ꯈꯪꯕ ꯉꯝꯅꯔꯤ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔ ꯀꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤ 18 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯕꯁꯤꯡ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯃꯥꯡꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯅꯩꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯂꯣꯃꯤꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯥꯟꯅꯕꯒꯤ ꯈꯨꯗꯝ ꯀꯌꯥꯃꯨꯛ ꯐꯪꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯂꯣꯃꯤ ꯐꯨꯔꯨꯞ 15 ꯑꯁꯤ ꯇꯠꯅ ꯊꯥꯅꯗꯕ ꯑꯆꯦꯠꯄ ꯂꯤꯄꯨꯟ ꯑꯃ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯦꯂꯣꯃꯤꯁꯤꯡꯒꯤ ꯂꯝ ꯃꯨꯟꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯜꯂꯛꯄ ꯂꯥꯜ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯂꯣꯃꯤ ꯄꯨꯝꯅꯃꯛꯅ ꯂꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯁꯣꯛꯂꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯂꯣꯃꯤ ꯃꯩꯇꯩꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯂꯣꯃꯤ ꯄꯨꯝꯅꯃꯛ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯟ ꯁꯥꯒꯠꯂꯒ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯆꯪꯂꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯂꯝ ꯁꯔꯨꯛ ꯈꯔ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯂꯣꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯂꯝ ꯁꯔꯨꯛ ꯀꯌꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯂꯣꯃꯤ ꯆꯤꯡꯃꯤꯁꯤꯡꯅ ꯏꯈꯪ ꯈꯪꯅꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯂꯣꯃꯤ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯃꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯒ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯑꯃꯗꯤ ꯌꯦꯂꯣꯃꯤꯁꯤꯡꯅꯁꯨ ꯄꯨꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯃꯤꯟꯅꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯑꯔꯣꯏꯕ ꯄꯥꯎꯁꯨ ꯂꯧꯈꯠꯆꯔꯤ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯍꯧꯕ ꯆꯨꯝꯒꯅꯤ ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯏ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯆꯍꯤ 5ꯒꯤ ꯍꯛ ꯄꯤꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯊꯥꯒꯠꯈꯤꯕ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯆꯍꯤ 5ꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯇꯧꯅꯤꯡꯕꯇ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯁꯨ ꯍꯩꯇ꯭ꯔꯕꯁꯨ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯃꯄꯤ ꯃꯄꯥꯒꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯃꯅꯤꯡ ꯇꯝꯍꯜꯂꯤꯕꯅꯤ ꯃꯤꯌꯥꯝꯗ ꯅꯣꯟꯖꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯆꯍꯤ 5ꯒꯤ ꯍꯛ ꯄꯤꯌꯨ ꯍꯥꯏꯅ ꯃꯤꯈꯜ ꯃꯃꯥꯡꯗ ꯃꯤꯌꯥꯝꯗ ꯍꯥꯏꯖꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯅꯤ ꯃꯤꯈꯜ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯈꯤꯕ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯀꯥꯎꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ MLAꯁꯤꯡꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯦꯡꯂꯒ ꯚꯣꯠ ꯄꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯐꯕ ꯃꯤꯍꯨꯠ ꯃꯤꯌꯥꯝꯒꯤ ꯈꯟꯒꯗꯕ ꯃꯤꯑꯣꯏꯗ ꯚꯣꯠ ꯄꯤꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯔꯕ ꯇꯥꯡꯕꯜꯗ ꯐꯝꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯃꯤꯌꯥꯝꯕꯨ ꯀꯥꯎꯊꯣꯛꯄ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗꯒꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯗꯕ ꯐꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯟꯖꯔꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯨꯞꯂꯤ ꯄꯨꯝꯕ ꯁꯤꯟꯅꯈꯤꯕꯅꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯆꯠꯅꯕꯤ ꯀꯌꯥ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯨꯄꯥ ꯊꯣꯛꯄ ꯈꯔꯗꯤ ꯆꯪꯉꯤ ꯍꯧꯈꯤꯕ ꯆꯍꯤ 2019 ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯀꯦꯟꯗ꯭ꯔ 60ꯒꯤ MLAꯁꯤꯡꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ MLA 10ꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯈꯣꯏꯒꯤ ꯍꯛ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯒ ꯂꯦꯝꯍꯧꯔꯤꯕ ꯃꯩꯇꯩ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜ MLA 94ꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯃꯌꯨꯝꯗ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯗꯕ ꯃꯥꯜꯂꯤ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡ ꯃꯇꯨꯡ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯃꯨꯛ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯑꯁꯤꯅ
ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯀꯔꯤ ꯈꯪꯗꯕꯅꯣ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯐꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯅꯥꯞꯁꯥꯒꯤ ꯆꯦꯡ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯒ ꯀꯩꯊꯦꯜꯗ ꯃꯃꯜ ꯋꯥꯡꯅ ꯌꯣꯜꯂꯤꯕ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯃꯤꯌꯥꯝꯗ LPG ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯒ ꯕ꯭ꯂꯦꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯤꯕ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯂꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯕꯟ ꯇꯧꯒꯗꯣꯔꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯒꯗꯣꯔꯦ ꯍꯥꯏꯕꯒ ꯄꯝ ꯊꯣꯡ ꯂꯣꯜꯂꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯅꯗ꯭ꯔꯤ ꯄꯣꯠꯀꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ BJP ꯑꯅꯤꯅ ꯍꯨꯟꯅꯗꯨꯅ ꯑꯐꯕ ꯁꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯆꯥꯛꯊꯨꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯇꯧꯅꯤꯡꯂꯣꯏꯗꯕ ꯇꯥꯅꯤꯡꯂꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯕ ꯁꯥꯕꯅꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯍꯧꯅꯗꯦ MLA ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯆꯍꯤ 5 ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯈ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯁꯤꯡꯅ ꯃꯊꯪꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯊꯕ ꯉꯝꯕ MLAꯅ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯜ ꯈꯔ ꯄꯥꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯐꯥꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯃꯁꯥꯒꯤ ꯇꯁꯦꯡꯅ MLA ꯃꯁꯤꯡ 52 ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯦ ꯆꯂꯥꯏꯔꯤ MLA ꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯕꯨ CM ꯐꯝ ꯊꯥꯗꯣꯛꯍꯜꯂꯒ ꯃꯇꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗꯁꯨ ꯇꯥꯡꯀꯛ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝꯒꯤ ꯂꯩꯈꯤꯕ ꯁꯛꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯆꯠ ꯑꯃꯗꯤ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯥ 18 ꯍꯦꯜꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯝꯐꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯦꯟꯇꯔꯅ ꯂꯧꯔꯛꯀꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯃꯤꯌꯥꯝꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ MLA ꯁꯤꯡ ꯅꯁꯥꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ